CM ga unakiba leite MLA tara Chief Minister Nongthoma Biren Kuki MLA tara ga unaduna Manipur gi wathok losinaba honari haina Solicitor General Tushar Maheta na Supreme Court phongdokiba wafam adu yumpham yaudabani Chief Minister ga unakiba leite haina Kuki MLA tara na phongdorte Kuki gi MLA tara na punna khoyek pidana thadorok pastor amana hai tha asegi nipan da chathakiba Supreme Court ki hearing gi amadi India ki Solicitor General Tushar Maheta na Manipur ki Chief Minister na Kuki MLA sing unaduna hirang laksinaba honai hariba wafam yumpham yaudabani loinana Supreme Court pu lana lamjingbani tampak lamda chatharakpa Kuki ki attack kangkhalakli Army person ama sokle Kuki militant sin azari bam Forest Peace Office mai thakre bom kapsilakre Kuki militant singna nongmai kapsilakuna ngarang saitonda law sudan leibi nupi ama hakre matung ngasi su tongan ba tampak mafam singda nongmai amadi bom kapsilakuna landarakpa leptri Imphal East District ki manung sana leiba yengang pokpi sabung kok khumnong sana sabina singba maikai asomda ngarang numidang pung 8 ram tarakpadagi hauraga Kuki militant singna akan mamongda nongmai kapsilakkiba aduga ngarang numidang pung 10 ram tarakpa adwaida lepki loinana ngasi ayu anganba amung hanna nongmai amadi bom kapsilatuna landaba haurakki maduda mafam aduda hanandagi leibak pangakasing security force singna su handuna nongmai kakki Maikai adom da leiriba Central Force sing aduna Kuki singda nongmai kapte haiduna miyamga ngahak ungkhanaba thoki adum oinamak Kuki singna bom amadi nongmai kapsilakpa hengkalakpadagi State Force sing khaknatana BSF Samangatara Battalion Maha Regiment gi Mari Suba Regiment ki personnel singsu handuna nongmai kakki Irang aseda Manipur gi lengangna center gi yaka yengduna tumin leiba pende kokomi Lomi amadi miyam ngakpa ngamraba security Manipur dagi hankro aikoi gilam aikoi ngaksarage haina kokomi farmer wings ki conveners konthojam thoibana phongdokre Jameson mutumna sa yengi machinjak kaknaba sa gi cutter machine puthokna miyam da kana ba pire tansiluba losing puthokna miyam da kana ba piram si Jameson sa yenda pijanaba kobi manama singna singba sumnategi minute amadegi keji mari romgi sangda soiba ngamba mini portable sagi cutter machine makhal ama Imphal West District ki Paswai Park 1 deki jensam mutunna sadana puthokle